Mongbung da leiba meitei yum humdra romgi myoising ngarang thokkhiba erang aduna maram oiraga Chingdong leikai da lanjellaktuna leire hairi ngarang thokkhiba laibak thiba thodok aduna Jiribam mayondagi khara lapna khundariba Mongbung meitei khulda leiba khunja singna matawai hingnaba khongna labuk samlaga amadi jangal landuna Jiribam gi Chingdong leikai da lanjenarakpadagi leikai adugi myoisingna sinduna Chingdong leikai LP school da changjapam pituna leire Hidamasagi matang Jiribam paumi timna mapamadu da chatuna yang selubada Chingdong leikai LP relief camp ki convener haikruzam gavardona phongdorakibada ngarang pung mapanom taba aduai da Chingdong leikai gi kunja singna khun asi ngak senduna leidingai cherakda Mongbung khungi myoi kya ama chelakpadagi Chingdong leikai gi kunja singna areiba gari sing sizinaduna Mongbung gi kunja sing hondorakpadagi thabak chathaki Miamna leibada nuwaina na Chingdong leikai LP school asida mari leinaba singda hainaraga relief camp asi hangdokpani relief camp asi hangdokpada changba potlam sing Chingdong leikai kunja singna areiba puthokna duna senlebani Hauzik fawba lenga ki maikaidi ki mateng pibirakpa leite Jiribam gi superintendent of police masamak laktuna yengsin biramba amadi ngarang Assam Rifles na Mongbung maitei khulda panduna leihoba mioi khara khomduna pubirakpa natana kanagumba amatana mateng panglapa leite Hauzik fawba na relief camp asida yum humdra runggi myoi chamaga niputare rom leiri haike Ichin now singsi pulap lai imai ben mayam se manga tara pareng lai khoi di kari tawromra na khoi di balam tiaro na thokbo matamda moi ji ahan ba thengna bani madudagi di thumai tawna laiba ki badagi moi government security amata laite un thangnana hek yum thangnana kuki sing laibani na kuki sing jum do di laikai oraga su maite mata changba yade makhoi gi di self security nahawan sing khulai paraga lai haibadagi ki badagi chelakpa yane khoina moi manga tru khak labo phangna hode mayam laure kai lai karam lambi lai koi hangdo ka anda koi laikai gi gari alai bakhara leina ba auto leina ba khara chelaga pick up tawna ba de moi khun gi su auto sing kain taw kholak tana dwai tawna labuk samna kain lagna kai ba security harassment amata di khurung cha phangudre moi ni sa hana pau pirak taba ekhoina sadali phangaga anoi di khoi ji kai lai doina ke doina khangdabani na ekoi laikai gi volunteer sing tanara kanda ekoi sidama jasa upai tawna community hall la kaino silla se han bagi moi chu warani moi je nunga hanna bagi labi ma sinchi kona sarkar ge ba kaino mating kari tawba ya ge haibadu kona jeng se haidana ekoi volunteer mayam tawna thi receive taraga ahan da community hall da thamgai tawbadagi masidi nongchingi phemdu andai ahang bo oibani na community hall da nungai tabdai koi school gi headmaster da haijaraga school ji room hangdo ka anda koi sida tham